Hello mayam, ngasi fawbada nupi kayana tongan-tonganba lamda mana haijariba mahai natraga makoigi tawba ngamba matawsing adu uthokjaduna world record thamba ngamkhibi nupi kaya amagi wari adom soidana daramnani khanjai adubu adomna ngasi fawbada nupa masing khwaidagi yamna phamdinnaduna haibadi sex tawraga world record thamkhibi nupi adu kanano aduga punna nupa kayaga phamdinnaki haibadu adom khangnabra nupi singda yawba ahenma matik magun singi maramda amasung makhoina tawba ngamkhiba angakpa thabuk kaya nupida thokkiba hektaba matamda tu chungba phawba thodok kaya ama video si loiba phawba yangbiduna adomna soidana khangbiba yagani channel asida ahanba yengba viewers oiragadi aikhoigi sangai tv youtube channel asibu soidana subscribe to biramu lobirasi fact number 5 sok lising amaga chamapan marfu tarukta France ki Nadine Voyager Kobi nupi amakhakna helicopter paiba tamnabagi damak training center amada chattuna tha kaya changna kanna hotnaduna training tawki matam kharagi matungda magi helicopter paiba yabagi license phangki license phanglaba matungda mana private helicopter service tawba agency amada chattuna magi helicopter pilot license adu bisinduna pung amma koibagi mingda mahakna pung amma gi paisa piduna helicopter amma waiki mafam adudagi mahakna France ki de la Seine hairiba jail adu tamna paiki jail adu yaubaga mahakna jail adu gi yum mathakta hana na ngaiduna leiramlaba mahaki mapuroiba pu helicopter aduda yanduna kahalaki aduga jail adudagi mapuroiba pu puduna chenki asengbagidi nupi aduna Bangalore tawrubagi phaduna jail da phadok taduna leikraba mahaki mapuroiba pu puduna chenkhina bagi damakta khallaga helicopter paiba tamkhibani mahakna thabak asimaksu mai pakna pangthoki wari asida yumpham oiduna Hollywood film amasu puthokrabani fact number 4 Russia da nupi amakhakna ayukki chak charaba matungda magi yumgi garden da pothaduna tumlak leiringai lin ama tholaktuna nupi adugi machinda changba horaki nupi adu yam kanna tumthagibana maram oiraga lin aduna magi mabuk manung yauna changlaba phawbada khangba ngamkhidi ngaihak leiraga nupi adu makeup tholaki mana makeup thoklaba matungda magi masada hanaga iman manadaba karino haifam khangdaba hainadaba mawong ama phawrami ngaihak leiraga mabuktasu khara naba phawrki adudagi nupi aduna doctor da chattuna yengki doctor na test khara tawraba matung nupi adugi mabuk manungda karigum object ama leiri haiba khangmangki doctor aduna su magi mabuk manungda leiriba pot asi linni haiba khangdi normal object amani haina khallaga lei object adu lawthoknaba doctor na injection ama kaplaga nupi adu gyan manghallaba matungda doctor na tube ama nupi adugi machinda insillaga chingthoklakpa matamdadi adusu macha masu nataba fit mari sangba lin adu ubada doctor adusu akibagi masak oiki nupi adugi laibak phabadi magi mabuk manungda changlamliba lil adu expert singna yenglaga haibada mahu pudaba poison yaudaba lin makhal amani haina hairakpa aduni nupi adu khudong thiba yaudana hospital dagi discharge su tawkhre fact number 3 Dakota kok koi sangna khakpa nupa kaya ama mayamna soidana uramlani khanjai adubu ngasi fawbada mayamna koi sangna khakpi nupiri ubirabra udraga su wabiro nu ngasi ubiro adomna screen da uriba mahak asi nupa nate nupini magi maming Dakota kok kawe asengmani mahak asi nupini Dakota kok na magi maida koi howi haibasi mana chahi taraga humdoi surakpa adwaida khanglaki anbadadi ma mina khangani haiduna mahakna hair remover na chingba kaya sizinaduna kanna hotnaki adubu mahak mina khangkhini ikaibadagi mapan thokpada chawba problem ama oiraki madudagi mahakna doctor da chattuna magi problem singadu doctor duda liduna khanghanki doctor na test khara tawnaba hairakpadagi test sing adu
तौखी टेस्ट फंग रिपोर्ट की मतुंग इन्ना तकुता कुक की मसादा टेस्टोस्टेरोन हार्मोन लेवल याम वांगना यावी हाइबा खंगमंगकी टेस्टोस्टेरोन हाइरिबा हार्मोन असी नुपादा यावा नुपागी हार्मोन मखल अमनी नुपा सिंगना कोई हौरिबा असी टेस्टोस्टेरोन हाइरिबा हार्मोन असीगी मतेंग दगिनी दकोताना कोई हौरिबगी मरमसु अशिनी अहानवददी महाक मीना खंगदनबा नुंटीगी सेप तौदुना कन्ना होनगी मतम खरगी मतुंगददी माना ओइनिंगबा ओइरबसु मीना हाइनिंगबा कया हाइरबसु अई अदुम सांगना थमलगे हाइना लेपकी नुमित अदुदगी मागी कोई खाकपा हौखी तकोता कुकना इंटरव्यू अमदा हाई हौजिक्ति चौखटलक्पगी मतुंग इन्ना अइना अइगी माइदा कोई हौरिबा असी सर्जरी अमा तौरगा मेडिकल साइंस की mateengna yam laina semdokpa yare adubu ishorna aigi damakta sembiraklaba aigi hakchang asi aina amuk semdokpa pamde masina aigi punsida kariso awaba pide masi aigi life ni ai yam nungaina punsi hingli haina phongdoraki mayam thonafaba nupi sigi damakta like tobiramo. Fact number 2 mayam na hojik uriba nupi asigi maming Tisha Sultan Koi mahak asi Mississippi da leibani mahak polakpadagi magi makut anima yaude aduga yet thangba makhong asisu disfigure oi masi punamak oiduna su mahakna kana amatagi mateng laudana mayamna hingbagum mahaksu chap manana nongmada mayamna khutna tauba thabak khudingma masu magi khonggi matengna loinamak tauba ngammi samna haibada yumgi thabak tauba oiro चाबा थकपा मेकअप तौबा मसीतसु नतना मागी दमक्ते स्पेशल डिजाइन तौरबा कार असि थौदुना चटलगा मपानदगी पोट लेबा खोटपसु लोइना तौबा ngамmi असेंगमनि अदुक्कि मतिक थौनाफबा नुपीनी. Fact number 1 2003 da American porn star Liza hariba nupi asina nongmada nupa chatret ke yankhai mapan ga phamdin aduna world record thamki aduga amuk hariba nupi asina 2004 की पोलैंड पांथोकपा वर्ल्ड गैंगबैंग चैंपियनशिप हाइरिबा इवेंट असिदा शरुक यादुना पुंग 12 की मनुंगदा पुन्ना नुपा 919 गा फमदिनदुना नुपा अमदा महाकना सेकेंड 95 की चांगदा मतम पीदुना 2003 दा माना थंगखिबा रिकॉर्ड अदु 2004 दा मसाना अमुक थुगाइदुना अनौबा वर्ल्ड रिकॉर्ड अम सेमखि रिकॉर्ड असि हौजिक फाउबगी ओइनदी कना अमतना थुगाइबा ngamdana मागी मिंगदा लेरी अंगकपनि मैम अंगकपनि ngasi ekhoi gi facts ngasi gi manungda adomna khwaidagi interest leba facts adu karambano comment da iduna khangan biramu video sibu share soidena tawba ko bigano mathang amu anauba video amamu puduna laksage ngasi gi dikana na baya thangni jari pina video shi thank you.